Masih tahu si surah Al-Infitar. A'udzu billahi minasyaitonir rajim. Bismillahirrahmanirrahim. Rabbi ishrah li sadri wa yassir li amri wahlul 'uqdatam min lisani yafqahu qawli. Rabbi zidni ilma. Subhanaka la ilma lana illa ma 'allamtana innaka antal alimul hakim. إذا السماء انفطرت وإذا الكواكب انتثرت وإذا البحار فجرت وإذا القبور بعثرت आसमान मचेत कायरक्लबदा थवन मिचाकसिंगना ताखरबदा चाइथोक्तुना समुद्रसिंगना कामथोरक्लबदा इफुटकी मतौगुम मोंगफमसिंगना हैदोरक्लबदा थवाई खुदिमकना खंगलक्कनी माना मांगदा करी थाखरबगे अमदि तुंगदा करी थनमलबगे हाइबदा जीव खुदमन खंगने मान करी तौबगे करी दुनिया द थरंबगे अदगा दुनिया थरंबगे माय अमल दो मान करी तौरंबगे है जो खंग आनेबा निमित्त मसा खाने अदगा मान करी आखिर के दम करी था के मांग द थागत थांगत पाइबो कदमत के अर्थ से को कदम हाजल इमाम है इमाम सीधी काकल आलो है दुनिया मांग थालो है कदम मुझे मांग थान भाई मान था मैं मांग तो मां लई में दुनिया लई में बा अदु ममांग तो था मेरे ममांग दे कोन और कदम दु ममांग है लो अदु था के अमल सिंह दो अदु खंगने बा करी तो आइना आई करी तोरम दबा करी दुनिया दा आई तोरम अफब थबक की नत्र फतब थबक की दुनिया दना करी थरमबगे कोन की मीना पौतार होबे याबो ओरिब्रा कोन मीना आई लमसे तम न होर फतब ओरिब्रा हाइबे अदुरी कोन थमम बाहर तुंगदा थनम बाय तुंगदा थरम बाहर अदु सिंदु लोर खंगने ओ मियोइबा करीना नंगबो नमथाक तौखरबगे नंगी पुक्चेल चावरबा रक्की मतांगदा करी नमथाक तौरबादि हाइदि थाजद्रिदु नंगबु ओनन खलल जि करंबा वखलना मपुदु बरबदा दियाना तौबीर मपुदु नंगी द तौबीर योपी रब्तो अदु रब्तु मरमदा नंगबु वखल लाना खलल जि करी पोननो माना हाइबे इंग्लिश सरान बिचलिस महाक अदुना नंगबु सेंबिखिबा नंगी सवोंग सदा पिबिखिबा अदुगा नंगबु फिरेप चाहन बिखिबा सिपुन सुमाल लोय तौल मातरे नंगी न खुद सोय ओबनतेवा माना निंगबी बसवोंगदा माना पुनसिन बिखिबनी नंगबु मवोंग चाना आइदि आइसु फजन सेमबियु आइबु फतन सेमबियु आइबु चावन सेमबियु ngौन सेमबियु मोन सेमबियु मसा या पामदुना नते इंसान न पामदु सेम नते माना पामोंद न सेमने नत्ते अदुबु नखोइना यादबनी वयल विचार तौगनी हाइबदु सिगिनेबा थाजदु माना ये लौद्रि हिदु यामा थाजदबैन थाजदैना ते केनते मावो रब्बे करीम दा दोका वहलिसे हिसाब किताब लान लौरसे लान लौरसे कराय दिगी नो हाइबदा कयामत ओइनी हाइबसे हिसाब किताब से ओइनी सुदा थाज बलैते इंसान थाज दो सिंगना अदुर मरम ओरेगने अल्लाह थाज अदुबु तसेंगनमक थमलिबनी नखोइगी नथक्ता यंगसनबसिंग
ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯤꯁꯥꯞ ꯆꯟꯁꯟꯕꯁꯤꯡ ꯆꯦꯟꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪ ꯂꯣꯏꯅ ꯆꯦꯟꯅꯔꯤꯑꯕ ꯅꯪ ꯃꯈꯣꯏꯅ ꯀꯦꯔꯥꯃꯟ ꯀꯥꯇꯦꯕꯤꯅ ꯍꯥꯏꯕꯗꯣ ꯀꯦꯔꯥꯃꯟꯗꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯁꯤꯡ ꯍꯥꯏꯕꯗꯤ ꯀꯥꯇꯦꯕꯤꯅꯗꯤ ꯑꯏꯕꯁꯤꯡ ꯀ꯭ꯂꯥꯛꯁꯤꯡꯗꯨ ꯀ꯭ꯂꯥꯛꯁꯤꯡ ꯃꯈꯣꯏꯅ ꯈꯪꯉꯤ ꯅꯈꯣꯏꯅ ꯇꯧꯔꯤ ꯄꯨꯝꯕ ꯇꯁꯦꯡꯅꯃꯛ ꯙꯔꯃ ꯂꯩꯕꯁꯤꯡꯗꯤ ꯂꯩꯒꯅꯤ ꯅꯨꯡꯉꯥꯏꯕꯗ ꯍꯧꯖꯤꯛꯇꯥꯁꯤꯡꯗꯣ ꯈꯪꯉꯦꯕ ꯅꯪ ꯇꯧꯕꯁꯤꯡ ꯍꯧꯖꯤꯛꯇꯥ ꯑꯃꯈꯛꯇ ꯅꯠꯇꯦꯕ ꯃꯌꯥꯝ ꯑꯃꯅꯦꯕ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯀꯦꯔꯥꯃꯟ ꯀꯥꯇꯦꯕꯤꯅꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯣꯏꯗꯕ ꯃꯌꯦꯛ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯑꯗꯨꯗꯨꯅ ꯁꯦꯟꯅꯗ ꯂꯩꯔꯤꯅꯤ ꯃꯈꯣꯏ ꯅꯪꯅ ꯇꯧꯔꯨꯕꯗꯨ ꯂꯣꯏꯅ ꯈꯪꯉꯦꯕ ꯇꯁꯦꯡꯅꯃꯛ ꯑꯩꯇ ꯈꯪꯕ ꯅꯠꯇꯦꯕ ꯍꯌꯦꯡ ꯑꯥꯗ ꯄꯨꯊꯣꯛꯄ ꯌꯥꯅꯕ ꯁꯥꯈꯤ ꯑꯣꯏꯅ ꯃꯈꯣꯏꯅꯅꯤ ꯏꯔꯤꯁꯦ ꯇꯁꯦꯡꯅꯃꯛ ꯙꯔꯃ ꯂꯩꯕꯁꯤꯡꯗꯤ ꯂꯩꯒꯅꯤ ꯅꯨꯡꯉꯥꯏꯕꯗ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯐꯠꯇꯕꯁꯤꯡꯅ ꯂꯩꯒꯅꯤ ꯃꯩꯀꯣꯜꯗ ꯃꯈꯣꯏꯅ ꯃꯁꯥꯕꯨ ꯆꯥꯛꯊꯦꯛꯍꯟꯒꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠꯇ ꯉꯝꯂꯣꯏ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯗꯨꯗꯒꯤ ꯂꯩꯊꯣꯛꯄ ꯀꯔꯤꯅ ꯅꯪꯕꯨ ꯈꯪꯍꯟꯒꯗꯒꯦ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯇꯨꯡꯗ ꯀꯔꯤꯅ ꯅꯪꯕꯨ ꯈꯪꯍꯟꯒꯗꯒꯦ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯅꯨꯃꯤꯠꯇꯨꯗ ꯁꯛꯇꯤ ꯂꯩꯔꯔꯣꯏ ꯊꯋꯥꯏ ꯑꯃꯅ ꯊꯋꯥꯏ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯕꯒꯤ ꯍꯨꯀꯨꯝ ꯇꯧꯕꯒꯤ ꯍꯛꯇꯣ ꯍꯨꯀꯨꯝ ꯇꯧꯕꯒꯤ ꯍꯛꯇꯣ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯜꯂꯥ ꯈꯛꯇꯒꯤ ꯑꯜꯂꯥ ꯈꯛꯇꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯋꯥꯕꯤꯅꯤ ꯃꯊꯪꯒꯤ ꯁꯨꯔꯥꯁꯤꯅ ꯑꯜ ꯃꯨꯇꯐꯤꯐꯤꯟ ꯑꯋꯥꯕꯤꯅꯤ ꯈꯜ ꯑꯣꯟꯕꯗ ꯍꯟꯊꯅ ꯄꯤꯕꯁꯤꯡꯗꯨꯒꯤ ꯑꯗꯨꯅꯤ ꯃꯨꯇꯐꯤꯐꯤꯟ ꯍꯥꯏꯁꯦ ꯈꯜ ꯑꯣꯟꯕꯗ ꯍꯟꯊꯅ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯥꯔꯕꯤꯗ ꯃꯨꯇꯐꯤꯐ ꯀꯧꯋꯦ ꯑꯅꯤꯗꯨ ꯃꯨꯇꯐꯤꯐꯤꯟ ꯍꯥꯏꯁꯦ ꯄꯨꯔꯨꯔꯦ ꯃꯈꯣꯏꯅ ꯆꯥꯡ ꯑꯣꯜꯂꯒ ꯂꯧꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯒꯨꯟꯅꯤ ꯍꯥꯏꯔꯤꯁꯦ ꯑꯜꯂꯥ ꯇꯥꯂꯥ ꯃꯨꯇꯐꯤꯐꯤꯟ ꯍꯥꯏꯁꯦ ꯀꯔꯝꯕ ꯇꯧꯕꯒꯦ ꯗꯨꯅꯤꯌꯥꯗ ꯀꯔꯤ ꯇꯧꯏ ꯃꯈꯣꯏꯅ ꯆꯥꯡ ꯑꯣꯜꯂꯒ ꯂꯧꯕ ꯃꯇꯝꯗꯅ ꯃꯤꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯂꯧꯏ ꯃꯄꯨꯡ ꯐꯥꯅ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯔꯦ ꯃꯥꯅ ꯂꯧꯒꯗꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯐꯖꯅ ꯑꯣꯜꯂꯦ ꯃꯁꯥꯅ ꯂꯧꯒꯗꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯜꯀꯤ ꯍꯦꯟꯖꯤꯟꯅꯕ ꯑꯣꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯡ ꯑꯣꯟꯕ ꯅꯠꯇ꯭ꯔꯒ ꯈꯜ ꯑꯣꯟꯕ ꯃꯇꯝꯗꯅ ꯃꯈꯣꯏꯅ ꯃꯥꯡꯍꯜꯂꯤ ꯃꯤꯁꯤꯡꯗ ꯃꯤꯉꯣꯟꯗ ꯄꯤꯒꯗꯕ ꯑꯣꯏꯔꯒꯅ ꯃꯈꯣꯏꯅ ꯈꯟꯗꯕ꯭ꯔꯥ ꯃꯗꯨꯗꯤ ꯃꯈꯣꯏꯕꯨ ꯍꯤꯡꯒꯠꯍꯟꯒꯅꯤ ꯍꯥꯏꯕ ꯁꯤ ꯀꯥꯡꯕꯨꯁꯤꯅꯤ ꯑꯈꯦꯔ ꯊꯥꯖꯗꯕ ꯍꯥꯏꯔꯤꯁꯤ ꯁꯨꯃꯥꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗꯨꯅꯦꯕ ꯑꯈꯦꯔ ꯊꯥꯖꯗꯕ ꯉꯁꯥꯏ ꯑꯥꯗ ꯀꯌꯥꯃꯠ ꯑꯣꯏꯅꯦ ꯊꯥꯖꯗ꯭ꯔꯤ ꯀꯥꯡꯕꯨꯁꯤ ꯍꯤꯁꯥꯞ ꯇꯧꯅꯤ ꯊꯥꯖꯗꯕꯩꯅꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯆꯧꯕ ꯂꯨꯔꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯃꯤꯠ ꯑꯗꯨ ꯃꯗꯨꯗ ꯂꯦꯞꯀꯗꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤ ꯔꯕꯀꯤ ꯃꯃꯥꯡꯗ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛ ꯊꯝꯕꯅꯤ ꯐꯠꯇꯕꯁꯤꯡꯒꯤ ꯆꯦꯖꯟꯗꯤ ꯁꯤꯖꯤꯟꯗ ꯀꯔꯤꯅ ꯅꯪꯕꯨ ꯀꯔꯤꯅ ꯅꯪꯕꯨ ꯈꯪꯍꯟꯒꯅꯤ ꯁꯤꯖꯤꯟ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯗꯨ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯏꯁꯤꯟꯗꯨꯅ ꯊꯝꯕ ꯁꯤꯖꯤꯟ ꯍꯥꯏꯁꯤ ꯐꯠꯇꯕ ꯏꯅꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤꯀꯣ ꯑꯋꯥꯕꯤꯅꯤ ꯅꯨꯃꯤꯠꯇꯨ ꯌꯥꯈꯤꯗꯕꯁꯤꯡꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠꯄꯨ ꯌꯥꯈꯤꯗꯕꯁꯤꯡꯗꯨꯒꯤ ꯀꯅꯥꯁꯨ ꯌꯥꯗꯕ ꯇꯧꯗꯕꯅꯤ ꯃꯗꯨꯕꯨ ꯁꯨꯞꯅꯒꯤ ꯉꯝꯈꯩ ꯂꯥꯟꯊꯣꯛꯄ ꯄꯥꯄꯤ ꯈꯨꯗꯤꯡ ꯅꯠꯇꯅ ꯒꯨꯅꯥ ꯇꯧꯔꯤꯕ ꯃꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯒꯨꯅꯥꯅꯤ ꯐꯠꯇꯦ ꯑꯜꯂꯥꯍꯅ ꯊꯤꯡꯕ ꯄꯣꯠꯅꯤ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕ ꯃꯤꯗꯨꯗꯤ ꯊꯥꯖꯗꯕ ꯃꯤꯅꯦꯕ ꯃꯥ ꯀꯨꯔꯥꯟ ꯄꯥꯒꯦꯔꯥ ꯅꯃꯥꯖ ꯁꯣꯟꯒꯦꯔꯥ ꯌꯥꯗ꯭ꯔꯕ ꯃꯤꯅꯦꯕ ꯊꯤꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯁꯤꯡꯕꯨ ꯍꯥꯏꯗꯤ ꯃꯤꯒꯤ ꯍꯛ ꯃꯠꯄꯗꯨꯅꯤ ꯑꯆꯧꯕ ꯒꯨꯅꯥꯁꯤ ꯁꯤꯗ ꯄꯟꯈ꯭ꯔꯤꯁꯤ ꯊꯤꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯁꯤꯡꯕꯨ ꯃꯉꯣꯟꯗ ꯃꯥꯅ ꯍꯥꯏ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ ꯁꯤꯁꯨ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤ ꯍꯧꯖꯤꯛꯀꯤꯁꯤ ꯁꯤ ꯋꯥꯔꯤꯅꯤꯗ ꯑꯗꯨꯝ ꯍꯥꯟꯗꯩ ꯆꯠꯅꯔꯛꯄ ꯔꯁꯨꯜꯁꯤꯡꯅ ꯄꯨꯔꯛꯄ ꯄꯩꯒꯝꯕꯔꯅ ꯍꯦꯟꯅ ꯆꯥꯎꯗꯣꯔꯤ ꯅꯠꯇꯦ ꯀꯣꯜꯍꯤꯡꯅ ꯀꯨꯞꯁꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗꯨ
ꯀꯣꯜꯍꯤꯡꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦꯕ ꯁꯤꯛꯁꯤꯗ ꯒꯨꯅꯥꯁꯤ ꯃꯈꯣꯏ ꯄꯪꯇꯧ ꯇꯧꯕ ꯒꯨꯅꯥ ꯃꯌꯥꯝ ꯇꯧꯅꯔꯝꯗ ꯍꯟꯅ ꯁꯨꯝ ꯇꯧꯔꯕ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯜꯍꯤꯡ ꯀꯥꯁꯤꯟ ꯂꯩ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯗꯨ ꯃꯈꯣꯏꯒꯤ ꯔꯕꯇꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯝꯖꯤꯟꯒꯅꯤ ꯎꯅ ꯐꯪꯉꯣꯏꯕ ꯎꯅ ꯐꯪꯉꯣꯏꯕ ꯔꯕ ꯎꯅ ꯐꯪꯉꯣꯏꯕ ꯍꯤꯖꯥꯕꯇ ꯂꯩꯒꯅꯦꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯅ ꯃꯁꯥꯕꯨ ꯆꯥꯛꯊꯦꯛꯍꯟꯒꯅꯤ ꯃꯩꯀꯣꯜꯗꯨꯗ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯗ ꯍꯥꯏꯕꯤꯒꯅꯤ ꯃꯁꯤ ꯅꯈꯣꯏꯅ ꯌꯥꯈꯤꯗꯕꯗꯨꯅꯤ ꯀꯌꯥꯝ ꯂꯣꯏꯅ ꯍꯤꯖꯥꯕ ꯀꯤꯇꯥꯕ ꯂꯩꯔꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯌꯥꯈꯤꯗꯕꯗꯨ ꯑꯗꯨꯁꯨ ꯂꯩꯔꯁꯨꯅꯤ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛ ꯊꯝꯕꯅꯤ ꯙꯔꯃ ꯂꯩꯕꯁꯤꯡꯒꯤ ꯆꯦꯖꯟꯗꯤ ꯏꯜꯂꯤꯌꯤꯟꯗ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯅꯥꯁꯤꯡꯗ ꯆꯦꯟꯁꯤꯜꯂꯦꯗꯅ ꯑꯗꯩ ꯑꯕꯔꯥꯔꯁꯤꯅ ꯑꯐꯕ ꯃꯤꯁꯤꯡꯗꯣ ꯏꯜꯂꯤꯌꯤꯟ ꯃꯤꯗꯨꯅ ꯃꯈꯣꯏꯒꯤꯅ ꯀꯗꯥꯏꯗ ꯏꯖꯤꯟꯒꯅꯤ ꯏꯜꯂꯤꯌꯤꯟꯗ ꯏꯅꯤ ꯏꯜꯂꯤꯌꯤꯟ ꯍꯥꯏꯕꯁꯤꯁꯨ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯃꯈꯥ ꯌꯥꯎꯔꯤ ꯀꯔꯤꯅ ꯅꯪꯕꯨ ꯈꯪꯍꯟꯒꯅꯤ ꯏꯜꯂꯤꯌꯤꯟ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯗꯨ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯏꯁꯤꯟꯗꯨꯅ ꯊꯝꯕ ꯃꯗꯨꯒꯤ ꯁꯥꯈꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛ ꯅꯛꯄꯁꯤꯡꯅ ꯑꯣꯏꯕ ꯑꯃꯗꯅ ꯏꯜꯂꯤꯌꯤꯟ ꯍꯥꯏꯔꯦ ꯑꯃꯗꯅ ꯏꯜꯂꯤꯌꯨꯟ ꯍꯥꯏꯔꯁꯦ ꯒ꯭ꯔꯥꯃꯥꯔꯒꯤ ꯑꯣꯏꯕ ꯂꯣꯟꯒꯤꯅꯤꯁꯤ ꯑꯃꯗꯅ ꯎꯃꯔꯨ ꯍꯥꯏ ꯑꯃꯗꯅ ꯎꯃꯔ ꯍꯥꯏꯗꯅ ꯎꯃꯔ ꯍꯥꯏꯗꯅ ꯇꯁꯦꯡꯅꯃꯛ ꯙꯔꯃ ꯂꯩꯕꯁꯤꯡꯗꯤ ꯂꯩꯒꯅꯤ ꯅꯨꯡꯉꯥꯏꯕꯗ ꯂꯩꯇꯦꯡꯕꯤꯔꯕ ꯐꯃꯨꯡꯁꯤꯡꯒꯤ ꯃꯊꯛꯇ ꯀꯣꯏꯅ ꯌꯦꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯪꯅ ꯈꯪꯒꯅꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯤꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯉꯥꯜ ꯃꯈꯣꯏꯗ ꯄꯤꯊꯛꯀꯅꯤ ꯑꯁꯦꯡꯕ ꯌꯨ ꯃꯈꯨꯝ ꯍꯥꯡꯗ꯭ꯔꯤꯕ ꯁꯤꯟꯗꯨ ꯐꯛꯇ꯭ꯔꯤꯕ ꯗꯨꯅꯤꯌꯥꯗꯁꯨ ꯑꯇꯥꯡ ꯑꯇꯥꯡꯕ ꯌꯨ ꯑꯔꯤꯕꯁꯤ ꯁꯤꯜꯗ ꯆꯠꯅꯕꯅꯤ ꯑꯗ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯗ ꯁꯤꯜ ꯏꯁꯇꯥꯝ ꯖꯩꯔꯤꯕ ꯃꯥꯏ ꯕꯛ ꯂꯣꯡ ꯐꯛꯅ ꯃꯗꯨ ꯃꯈꯨꯝꯗꯤ ꯃꯗꯨꯒꯤ ꯃꯈꯨꯝꯗꯤ ꯀꯁꯇꯔꯤꯅ ꯑꯣꯏꯕ ꯆꯥꯖꯨꯝ ꯅꯝꯕꯁꯦ ꯍꯥꯟꯅ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯆꯥꯖꯨꯝ ꯅꯝꯕꯁꯤ ꯀꯔꯤ ꯑꯣꯏ ꯑꯅꯛꯄ ꯄꯣꯠ ꯑꯃ ꯑꯣꯏ ꯀꯔꯤ ꯀꯧꯏ ꯑꯗꯨ ꯄꯣꯠꯇꯣ ꯑꯣꯏꯗꯅ ꯈꯣꯏꯔꯨ ꯑꯣꯏꯔꯣ ꯆꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯕꯅꯦꯕ ꯑꯗꯨꯏꯗꯨꯕꯨꯅꯤ ꯑꯗꯨꯏꯗꯨ ꯀꯔꯤ ꯑꯣꯏꯅꯤ ꯏꯜꯂꯤ ꯀꯔꯤ ꯄꯣꯠ ꯑꯣꯏꯅꯤ ꯀꯁꯇꯔꯤꯅ ꯀꯁꯇꯨꯔꯤ ꯍꯥꯏꯕ ꯀꯁꯇꯨꯔꯤꯅ ꯀꯔꯤ ꯀꯁꯇꯨꯔꯤꯁꯤ ꯄꯣꯠꯇꯨ ꯁꯖꯤꯒꯤ ꯀꯁꯇꯨꯔꯤ ꯑꯃꯒꯤ ꯂꯩꯗꯅ ꯀꯁꯇꯨꯔꯤ ꯁꯖꯤꯅ ꯀꯔꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯣꯠ ꯑꯃꯅꯦ ꯑꯇꯔꯒꯨꯝꯕ ꯑꯅꯞ ꯅꯞ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦ ꯅꯞꯀꯗꯧꯕ ꯅꯞ ꯂꯥꯎꯕ ꯍꯜꯂꯣꯕ ꯁꯤꯜ ꯅꯝꯕꯁꯤ ꯅꯞꯀꯗꯧꯔꯤꯗ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯗꯨ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯣꯏꯅꯦꯕ ꯑꯇꯔ ꯑꯣꯏꯅꯦꯕ ꯀꯔꯝꯕ ꯀꯁꯇꯨꯔꯤꯒꯤ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯇꯥꯟꯖꯁꯅꯨ ꯀꯗꯥꯏꯗ ꯅꯞꯀꯗꯧꯔꯤ ꯇꯥꯟꯅꯖꯁꯅꯨ ꯀꯩꯗ ꯍꯥꯞꯀꯗꯧꯔꯤ ꯄꯥꯠꯇ꯭ꯔꯗꯨꯗ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯇꯥꯟꯅꯖꯁꯅꯨ ꯇꯥꯟꯅꯖꯕꯁꯤꯡꯅ ꯗꯨꯅꯤꯌꯥ ꯌꯨ ꯁꯨꯡꯕ ꯅꯠꯇꯦ ꯑꯗꯨ ꯌꯨꯗꯨꯒꯤ ꯇꯥꯔꯤꯛ ꯌꯥꯎꯍꯧꯗꯕ ꯀꯣꯛ ꯉꯥꯎꯕ ꯂꯩꯔꯣꯏ ꯀꯔꯤꯝꯇ ꯅꯁꯥ ꯄꯥꯜꯂꯣꯏ ꯍꯥꯞꯄꯗ ꯍꯥꯞꯀꯅꯤ ꯑꯗꯨꯒꯤ ꯍꯤꯔꯤꯁ ꯇꯧꯕ ꯇꯥꯟꯅꯒꯗꯕꯅꯦꯕ ꯑꯗꯨꯏꯗꯨ ꯇꯥꯟꯅꯖꯕꯁꯤꯡꯅ ꯇꯥꯟꯅꯖꯁꯅꯨ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯅꯦꯕ ꯅꯈꯣꯏꯅ ꯇꯥꯟꯅꯒꯗꯕꯁꯦ ꯑꯍꯦꯟꯕ ꯐꯪꯅꯕ ꯇꯥꯟꯅꯒꯗꯕ ꯃꯨꯟꯅꯒꯗꯕꯁꯦ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯃꯨꯟꯅꯧ ꯑꯃꯜ ꯇꯧꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯔꯒ ꯃꯗꯨꯗ ꯌꯥꯟꯁꯤꯟꯒꯗꯧꯔꯤꯕꯗꯤ ꯇꯁꯅꯤꯝꯗꯒꯤꯅꯤ ꯇꯁꯅꯤꯝ ꯍꯥꯏꯅ ꯀꯧꯕ ꯖꯟꯅꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯂꯩꯕ ꯏꯐꯨꯠ ꯑꯃꯒꯤ ꯃꯃꯤꯡ ꯇꯁꯅꯤꯝ ꯍꯥꯏꯕ ꯄꯣꯠꯇꯣ ꯇꯁꯅꯤꯝ ꯍꯥꯏꯁꯤ ꯏꯐꯨꯠ ꯑꯗꯨꯒꯤ ꯑꯃꯒꯤ ꯒꯨꯍꯥꯗꯣ ꯏꯐꯨꯠꯇꯣ ꯑꯗꯨꯗꯒꯤ ꯌꯥꯟꯁꯤꯟꯒꯗꯧꯔꯤ ꯏꯁꯤꯡꯗꯨ ꯌꯥꯟꯁꯤꯟꯒꯅꯤ ꯑꯩꯅꯟ ꯌꯁꯔꯕꯨ ꯕꯤꯍꯜ ꯃꯨꯀꯔꯔꯕꯨꯟ ꯍꯥꯏꯔꯤꯕ ꯇꯁꯅꯤꯝꯁꯤꯗꯤ ꯒꯨꯍꯥ ꯑꯃꯅꯤ ꯏꯐꯨꯠ ꯑꯃꯅꯤ ꯃꯗꯨꯁꯨ ꯊꯛꯐꯝ ꯑꯃꯁꯨ ꯑꯣꯏꯗꯧꯔꯤꯕ ꯑꯐꯕ ꯃꯤꯁꯤꯡꯗꯨꯅꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛ ꯅꯛꯄ ꯁꯤꯗꯗꯤ ꯏꯁꯤꯡ ꯌꯥꯜꯂꯤ ꯕꯔꯞ ꯌꯥꯟꯅꯩ ꯃꯥꯒꯤ ꯍꯩ ꯃꯍꯤ ꯌꯥꯟꯅꯔꯤꯗꯅ ꯍꯧꯖꯤꯛꯀꯤ ꯌꯨꯁꯤꯗ ꯌꯥꯟꯗꯧꯔꯤꯕ ꯌꯨꯁꯦ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯗ ꯁꯦꯝꯃꯤꯕ ꯑꯜꯂꯥꯍꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯁꯦꯝꯕ ꯌꯨ ꯑꯣꯏꯗꯧꯔꯤ ꯃꯗꯨ ꯏꯐꯨꯠ ꯑꯃꯅꯤ ꯃꯗꯨꯗꯒꯤ ꯊꯛꯆꯒꯗꯕ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛ ꯅꯛꯄꯁꯤꯡꯅ ꯇꯁꯦꯡꯅꯃꯛ ꯃꯔꯥꯜ ꯂꯪꯁꯟꯕꯁꯤꯡꯅ ꯅꯣꯛꯅꯈꯤꯕꯅꯤ ꯊꯥꯖꯕꯁꯤꯡꯕꯨ ꯑꯜꯂꯥꯍꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯏꯔ ꯊꯥꯖꯗꯅ ꯆꯠꯄ ꯀꯥꯡꯕꯨ ꯁꯥꯕꯥꯏ ꯀꯔꯥꯝꯗꯁꯨ ꯅꯣꯛꯅꯈꯤꯗꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯝꯕ ꯈꯨꯗꯤꯡꯗ
ꯃꯈꯣꯏꯅ ꯃꯃꯤꯠ ꯀꯨꯞꯅꯈꯤꯕꯅꯤ ꯑꯃꯅ ꯑꯃꯗ ꯏꯈꯠ ꯇꯧꯅꯩ ꯃꯥꯅꯦ आर फंगदोर में तो जन्नत फंगदोर हुर फंगदोर वो से तो ये ने इकट्ठा हो रहा है इमाम यादव ने अदुगा मखोइना हनखिबा मतमदा मखोइगी मीसिंगे मनाक्ता मखोइना हनखिबनी करेम कथाइना दु करेम कथाइना दुना मयम दसु हंजिले हराव वारी सब गली सिगिसे अखोई इसादसु खन थगदमी अखोइसु गलमा सुनबा मुसलमान की मतंगदा करेम कथाइना मनोक याउब्रा अखोइ इमुंग मनोंग नोकना अखोइसु तौबने अदे अखोइ इसादा हाना चेक तौगदा अदुगा मी खुदेमा अखोइ लेवल अमदा खनगदमे कनाउंदो नोकना बियामते अदुगा मखोइना मखोइबु उबा मतम खुदिंगदा मखोइना हाइखिबनी तसेनमा अखोइसी मखोइसी लंफैना खरबा सिंगनी सिसु हाय काफी रोजे हाय मम्मी ने से मखोइ तेनी मखोइ काफी रोजे गुमरा हो गया नो खमी कद्यानी ने ना है अदुबु मखोइबु थाखिबा नत्ते अदुबु मखोइबु थाखिबा नत्ते मखोइगे मथक्ता यंगसिनबा सिंग ओइना मखोइना अदुमेन हाइने दुबु मखोइ इंजिलोना मखोइ थाखिबा सी इसादा चेक तौगदु ना मुसला यादव सिंह दसु अयाब सिंह दसु अनिमक्त पानगनी से माय मथौ तौगदा मी अम फदोनो नबे हक लैबनते अदुना ngasiदी थाजब सिंगना थाजदब सिंगदा नोकनगनी नोकलानी लैतेंग बिरबा फमुंग सिंगदा nga thaduna कोइना येंगलदुना थाजदब सिंगदा चप चाना मना पीरब नत्रा ngasiगी नुमित्ता मखोइना तौखिबदुगी येंगी दुंग पखंगे हराव पखंगे तवरा सो तरम इनो नो मोंद पोचे में आमो उरगी कोइ एंद्रो नुआइना अदु मैं नुआइ एंग लई मथंगिसिना अल अनशिकाक सिख तलोजिनसी आसमान सी सेगाइरब मतमदा अमसुंग मदुना इन शेतार है कितना सेगाइ है किधरो इन शेकाक से सेगाइ न समान है आसमान सी सेगाइरब मतमदा अमसुंग मदुना पुकनिंग चंगना तारक लबदा मागी रब की हुकुम मधु तौदबसु यादबनी अमसुंग पृथ्वीना पाकथोक संदोगलबा मतमदा आसमान से सेगाइरब मतमदा अमसुंग मदुना पुकनिंग चंगना तारक लबदा मागी रब की हुकुम मादी ताबा कोई सगाई वना ला वो दरम ला दना अद सगाई दब कर नंगदम ते माय मथो दोरु सगाई अदुनी आइ वाजिरा लेरो बेया वो कलस मधु तौदबसु यादबनी अमसुंग पृथ्वीना पाकथोक संदोरक लबा मतमदा अदुगा पाकथोक संदोरक बदु पोखायर करदमिदना तोइदोरमी अदुगा लांगथोरक लबदा मधु लंगथोरक लबदा मधुगी मनुंगदा लैबदु अमसुंग मधुना कुमहांग हांग लबदा पृथ्वीना अदुना अलकत आइरसी अल्लाह लंथोर बोते अलका है कदम अलकत फेमिन सी ने पृथ्वी सी फेमिन ने बा अजीदा अदुन वो अलकत मा फिहा तखल्लत मान लंथोर लबदा मधु ममा सागी नं दिया पोतु जो तखल्लत पूरा हांग अमतल्ला अमसुंग मधुना पुकनिंग चंगना तारक लबदा मागी रब की हुकुम मधु सेगाइरो है पतंदना अल्लाह खाइरो मान अल्लाह हुकुम तो बुदे लंगाई में बा मान मतिंग लते लंगाइरो अदार पर मान ngमसुंग ngमगदम ते लंगाई दे ngमगदम ते लोना कबर दे लेबुं खलोना पुकाय लेन के सना पाले नुन पुकाय लंगारे को अदु तौदबसु यादबनी मान तौदु सोंग मायल ओ मियोइबा तसेनमक नंगना नोमजरी नंगी रब तमना कन्ना नोमजदना कदौरसी अदना इंसान न कोई ओ मियोइबा तसेनमक नंगना नोमजरी नंगी रब तमना कन्ना नोमजदना अदुना सोइदना उनगनी नंगना माबु अल्लाहबु नंगना चलिसे अफब थबो ओरो फतब थबो ओरो नंग चलिसे अल्लाह की मगेरो चलिबल सफर मनेबा दुनिया सिदा अदु सफर कन्न होदरी दो नोमदी सोइदना अल्लाह उनर तब अदुबु मागी चेजंदु मागी मखुत येत्ता पिबीबा अदुगिदी
ꯇꯧꯕꯤꯒꯅꯤ ꯃꯥꯒꯤ ꯍꯤꯁꯥꯕꯇꯨ ꯂꯥꯏꯅ ꯃꯥꯒꯤ ꯍꯤꯁꯥꯕꯇꯨ ꯂꯥꯏꯅ ꯇꯧꯕꯤꯒꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯜꯂꯛꯀꯅꯤ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯅꯨꯡꯉꯥꯏꯅ ꯆꯦꯗꯨ ꯌꯦꯠꯇ ꯐꯪꯕꯗꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯦꯖꯟꯗꯨ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯄꯤꯕꯤꯕ ꯑꯗꯨꯗꯤ ꯃꯥꯅ ꯂꯥꯎꯔꯛꯀꯅꯤ ꯃꯥꯕꯨ ꯃꯥꯡꯍꯟꯕꯤꯈꯤꯅꯕ ꯍꯤꯁꯥꯕ ꯂꯥꯏꯟ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯏꯟꯇꯔꯚꯤꯌꯨ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯍꯥꯏꯕꯗꯨ ꯑꯗꯨ ꯃꯑꯣꯡꯗꯨ ꯏꯟꯇꯔꯚꯤꯌꯨꯗ ꯅꯪꯒꯤꯗꯤ ꯌꯥꯔꯦ ꯍꯦꯛꯇ ꯍꯟꯗꯣꯛꯄ ꯌꯥꯎꯔꯤꯗꯅ ꯑꯗꯨꯒꯨꯝꯕ ꯃꯥꯅ ꯑꯃ ꯑꯣꯏꯗ ꯐꯪꯕꯗꯨꯅ ꯂꯥꯎꯔꯛꯀꯅꯦꯕ ꯑꯩ ꯃꯥꯡꯍꯟꯕꯤꯔꯝꯃꯗꯤꯀꯣꯅ ꯃꯥꯡꯍꯟꯕꯤꯈꯤꯅꯕ ꯑꯗꯨꯒ ꯃꯥꯅ ꯃꯁꯥꯕꯨ ꯆꯥꯛꯊꯦꯛꯍꯟꯖꯒꯅꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯩꯗ ꯑꯣꯏꯔꯣꯝꯗ ꯄꯤꯗꯧ ꯑꯃꯔꯣꯝꯗ ꯂꯥꯛꯑꯦ ꯃꯥꯡꯗ ꯂꯥꯛꯑꯦ ꯇꯨꯡꯂꯣꯝꯗ ꯂꯥꯛꯑꯦ ꯑꯣꯏꯔꯣꯝꯗ ꯐꯪꯉꯤ ꯃꯤꯗꯨꯅ ꯃꯁꯥ ꯆꯥꯛꯊꯦꯛꯍꯜꯂꯅꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯩꯗ ꯇꯁꯦꯡꯅꯃꯛ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕꯅꯤ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯅ ꯃꯥꯒꯤ ꯁꯤꯝꯕꯣꯜꯅꯤ ꯇꯥꯛꯏꯁꯤ ꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯅ ꯄꯦꯟꯅ ꯂꯩꯔꯝꯃꯦ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯈꯟꯈꯤꯕꯅꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥ ꯍꯜꯂꯛꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯜꯂꯣꯏꯗꯒꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯦ ꯍꯜꯂꯣꯏꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯍꯥꯟꯕ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏ ꯃꯅꯥꯛꯇ ꯂꯣꯏ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯥ ꯍꯜꯂꯣꯏꯅ ꯈꯜꯂꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯄꯋꯥꯔ ꯂꯩꯅ ꯂꯩꯔꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯑꯜꯂꯥꯍ ꯃꯅꯥꯛꯇ ꯂꯥꯛꯏꯕꯅꯤ ꯑꯜꯂꯥꯍꯗ ꯄꯥꯍꯟꯒꯗꯧꯕꯅꯤ ꯍꯣꯏ ꯀꯔꯤꯒꯤ ꯍꯜꯂꯛꯂꯣꯏ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯔꯕꯅ ꯃꯥꯕꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯋꯥꯁꯛꯂꯤ ꯇꯥꯊꯈꯤꯕ ꯅꯨꯃꯤꯠꯀꯤ ꯉꯪꯔꯥꯟꯕ ꯃꯆꯨ ꯄꯟꯗꯨꯅ ꯑꯍꯤꯡ ꯑꯃꯁꯨꯡ ꯃꯁꯤꯅ ꯀꯨꯞꯁꯤꯜꯂꯤꯕꯗꯨ ꯄꯟꯗꯨꯅ ꯊꯥ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯄꯨꯡ ꯐꯥꯔꯛꯄꯗꯨ ꯄꯟꯗꯨꯅ ꯅꯪ ꯁꯣꯏꯗꯅ ꯀꯥꯈꯠꯂꯛꯀꯅꯤ ꯐꯤꯕꯝ ꯑꯃꯗꯒꯤ ꯐꯤꯕꯝ ꯑꯃꯗ ꯈꯪꯉꯁꯨ ꯑꯗꯨꯃꯥꯏꯅ ꯍꯟꯕꯗꯨ ꯃꯉꯣꯟꯗ ꯆꯠꯈꯤꯅꯦ ꯍꯟꯗꯕꯩ ꯋꯥꯅꯤ ꯑꯍꯤꯡ ꯇꯥꯡꯈꯩ ꯊꯦꯡꯉꯛꯑꯕꯗ ꯀꯣꯔꯧ ꯅꯨꯡꯖꯥ ꯀꯔꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯗꯅ ꯅꯣꯡꯉꯥꯜꯂꯛꯄꯩꯁꯨ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯥꯏꯅꯕ ꯏꯕꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯟꯕꯗꯤ ꯉꯝꯗꯕ ꯃꯤꯑꯣꯏꯕꯁꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯦꯕ ꯑꯣꯜꯂꯛꯀꯅꯦꯕ ꯐꯤꯕꯝ ꯑꯃꯗꯒꯤ ꯐꯤꯕꯝ ꯑꯃꯗ ꯁꯤꯒꯅꯤ ꯁꯤꯔ ꯃꯇꯨꯡꯗ ꯍꯤꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯀꯩꯗꯧꯔꯕꯒꯦꯅ ꯃꯈꯣꯏꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯀꯌꯥꯝ ꯑꯥꯗ ꯍꯤꯁꯥꯕ ꯇꯧꯅꯤ ꯍꯥꯏꯁꯤ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯈꯣꯏꯗ ꯀꯨꯔꯥꯟ ꯊꯤꯊꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯖꯗꯥ ꯇꯧꯗ꯭ꯔꯤꯕꯁꯤ ꯁꯖꯗꯥ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯇꯥꯔꯁꯦꯕ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯁꯖꯗꯥ ꯇꯧꯕꯁꯤꯗꯤ ꯁꯖꯗꯥ ꯍꯦꯛꯇ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯀꯨꯜꯂ ꯁꯨꯕꯥꯅ ꯔബ്ꯕꯤꯜ ꯑꯥꯂꯥ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯍꯥꯏꯔꯝꯕꯗꯨꯇ ꯅꯠꯇꯦ ꯁꯤꯗ ꯑꯥꯔꯊ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯀꯨꯔꯥꯟꯁꯤ ꯊꯤꯊꯕ ꯀꯥꯟꯗ ꯃꯣꯏꯅ ꯂꯨꯞꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯌꯥꯗ꯭ꯔꯤꯁꯤ ꯅꯣꯂꯨꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯊꯥꯖꯗꯕꯁꯤꯡꯗꯤ ꯌꯥꯗꯕꯅꯤ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯃꯈꯣꯏꯅ ꯃꯊꯃꯣꯏꯗ ꯂꯣꯠꯂꯤꯕꯗꯨ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯣ ꯃꯈꯣꯏꯗ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯖꯕꯁꯤꯡꯗꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤꯗꯤ ꯃꯅꯥꯅꯤ ꯇꯠꯄ ꯂꯩꯔꯔꯣꯏꯗꯕ